ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 1940ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯇꯣꯞ ꯇꯣꯞꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯂꯥꯎꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯕꯣꯏ ꯀꯣꯂꯣꯝ ꯆꯦ ꯌꯥꯎꯔꯤꯌꯦ, ꯈꯔ ꯂꯩꯕꯤꯍꯧꯋꯣ꯫ ꯃꯌꯥꯝ ꯕꯣꯏ ꯀꯣꯂꯣꯝ ꯆꯦ ꯌꯣꯟꯖꯔꯤꯌꯦ, ꯈꯔ ꯂꯩꯕꯤꯍꯧꯋꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯈꯣꯝ ꯋꯥꯅ ꯁꯣꯝꯕꯗꯨ ꯊꯣꯏꯕꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯆꯦꯟꯁꯤꯜꯂꯗꯨꯅ, ꯏꯅꯦ, ꯀꯗꯥꯏꯅꯣ? ꯑꯩ ꯏꯅꯦꯒꯤꯁꯦ ꯃꯇꯦꯡ ꯄꯥꯡꯖꯒꯦꯁꯦ꯫ ꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯂꯩ ꯃꯈꯣꯡ ꯑꯗꯨ ꯁꯣꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯊꯥꯒꯠꯆꯔꯤ꯫ ꯑꯁ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯏꯪ ꯇꯞꯈ꯭ꯔꯦ꯫ ꯅꯪꯒꯨꯝꯕ ꯃꯤꯁꯦ ꯑꯇꯥꯡꯕ ꯃꯅꯤꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯒꯨꯝꯕ ꯃꯤꯗꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤꯀꯣ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯂꯩꯈꯣꯡ ꯁꯣꯝꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦ ꯀꯣꯂꯣꯝ ꯌꯣꯟꯕ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯎꯗꯨꯅ ꯆꯦ ꯕꯣꯏ ꯀꯣꯂꯣꯝ ꯌꯣꯟꯕ ꯂꯥꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯨ ꯊꯣꯏꯕꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯆꯪꯁꯤꯜꯂꯗꯨꯅ, ꯄꯦꯟꯁꯤꯜ ꯕꯣꯏ ꯀꯣꯂꯣꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯌꯦ, ꯅꯈꯣꯏꯁꯨ ꯈꯔ ꯂꯩꯍꯧꯗꯅ꯫ ꯃꯁꯦ ꯁ꯭ꯀꯨꯜꯒꯤ ꯇ꯭ꯌꯨꯁꯟꯒꯤꯗ ꯅꯠꯇꯅ ꯇꯉꯥꯏ ꯐꯗꯕꯗ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯂꯩꯔꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯁꯦ, ꯈꯔ ꯌꯦꯡꯕꯤꯍꯧꯋꯣ ꯅꯈꯣꯏꯁꯨ꯫ ꯁꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯚꯥꯏ ꯊꯣꯏꯕ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅ ꯂꯩꯌꯦ, ꯑꯗꯨꯅ ꯂꯩꯔꯔꯣꯏꯒꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯉꯔꯥꯡ ꯄꯄꯥꯒ ꯃꯃꯥꯒꯅ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯅ ꯕꯣꯛꯁ 2 ꯂꯩꯔꯒ ꯂꯩꯌꯦ, ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ ꯚꯥꯏ ꯊꯣꯏꯕ, ꯃꯤ ꯂꯣꯏꯅ ꯂꯩꯅꯔꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯌꯣꯟꯗꯣꯏ ꯁꯔꯨꯛ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯒ ꯁꯥꯟꯅꯔꯁꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯚꯥꯏ, ꯑꯩꯁꯨ ꯁꯥꯟꯅꯕꯕꯨꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯣꯟꯒꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯌꯦ, ꯅꯈꯣꯏ ꯁꯥꯟꯅꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯟꯊꯣꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣ, ꯐꯔꯦ, ꯌꯣꯟꯖꯔꯨꯔꯣ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯎꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡꯗ ꯈꯔ ꯊꯤꯅ ꯁꯣꯛꯄꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯍꯩꯃꯥ, ꯀꯅꯥꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤꯗꯤ ꯑꯩꯈꯣꯏ ꯚꯥꯏ ꯃꯍꯦꯁ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯃꯈꯣꯡ ꯑꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯗꯅ꯫ ꯃꯌꯥꯝ ꯀꯅꯥ ꯂꯩꯕꯒꯦ? ꯐꯤꯖꯦꯠ ꯈꯔꯒ ꯃꯣꯂꯣꯝ ꯈꯔꯒ ꯀꯩꯅꯣ ꯈꯤꯇ ꯄꯨꯕꯤꯔꯛꯑꯣ, मागे असोकपसे अमुक्ता अखोई चंगदुना येंसिनबिसे। अदु ताबदा ममानब लंथोइबना चेंसिल्लक्तुना मागी चंगदबसिंग अदु लौरुरे। मदुदगी थोइबना ममानब अदुबु मखोंग सोक्लिबा अदुबु मुनिना येंसिनबिदुना लाइकटनबिरमी। थोइबना ममानबदुदा असुमना हाइरमी, बाय लेंगनुको से नंगे अनाबसे आई फिजेसिना अमुक्ता पुनबिरके, नंग लेंगदना तुमिना लेयुको, आई फनबा सिलकेबा से फरगनी से। सोक्लिबा ममानबा तोंबना थोइबदा ओनसिल्लदुना, बाय थोइबा, आइगी अनाबसे नंगना सेंबिदना खरा फबगुम तौख्रेनी, नंग डॉक्टर ओइरो, नंग डॉक्टर ओइना तमुको बाय। मदुदगी ममानबा अमना सोमो मखा तारई, असेंबगिसु भाई नंग डॉक्टर ओइरोको। मदु ताबदा थोइबदो नोफेत्तमक तौरमलगा अमुक मफम मदुदगी लाकपा होरकलमी। महाकसु डॉक्टर ओइबा यामना पामजरमी, अदुबु ट्यूशन तौनबगी लाइरिक लैनबगी सेल मतिक चाना तुंगसिनबा ngamdabana maram oiraga मा निंगबा यामना काइरमी। ममानबसिंगी वाहैदो ताबदा महाकना महाककी पोकेटगी सेल अचोइबा खरा याउरिबदु लौथोकलदुना मथन्नता सोंजै। पामे ऐशु नखोइना हारिबा डॉक्टर अदुबु अैगी इखुसिदा लैरिबा अचोइबा सेन खरा सिना कमदौना ओइगनी। अैगी सेंदासिना स्कूलगी फीबु थीगद्रा नत्रगा अैगी नुमित निनी हेना हेलक्लबा
ꯆꯔꯥ ꯑꯁꯤꯕꯨ ꯃꯦꯟꯈꯠꯀꯗ꯭ꯔꯥ? ꯀꯔꯝꯕ ꯇꯧꯒꯅꯤ? ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤꯁꯨ ꯊꯤꯅꯤꯡꯉꯤ, ꯑꯗꯨꯒ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ ꯇꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯟꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯊꯣꯏꯕꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯩꯁꯦ ꯄꯨꯔꯥ ꯒꯙꯥꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯕꯨ ꯗꯣꯛꯇꯔꯒꯤ ꯑꯁꯥ ꯈꯟꯖꯕ ꯁꯥꯔꯤ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯍꯦ ꯑꯄꯪꯕ ꯊꯣꯏꯕ, ꯑꯁꯥ ꯑꯗꯣ ꯅꯤꯡꯈꯥꯏꯔꯒ ꯇꯣꯛꯀꯅꯤ ꯀꯥꯟꯅꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯐꯥꯎ ꯐ꯭ꯔꯤꯗ ꯊꯛꯄ ꯐꯪꯕ ꯍꯥꯏꯕ꯭ꯔꯣ? ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯂꯣꯏ꯫ ꯅꯠꯇꯦ ꯊꯣꯏꯕ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ꯫ ꯊꯣꯏꯕ ꯑꯗꯣ ꯃꯍꯥꯛ ꯑꯁꯥ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯪꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯊꯕꯛ ꯃꯈꯥ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯌꯣꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯌꯧꯔꯛꯂꯗꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯗꯥꯝ, ꯆꯦ ꯕꯣꯏ ꯀꯣꯂꯣꯝ ꯈꯔ ꯌꯣꯟꯖꯔꯤꯌꯦ, ꯈꯔ ꯂꯩꯕꯤꯍꯧꯕ? ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯊꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯅꯪ ꯃꯁꯛ ꯈꯪꯉꯦ꯫ ꯅꯪ ꯃꯤꯒꯤ ꯃꯇꯦꯡꯒ ꯌꯥꯝꯅ ꯄꯥꯡꯕꯗꯣ ꯑꯩ ꯈꯪꯉꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯏꯅꯦ ꯑꯁꯤꯒꯤꯁꯨ ꯅꯪꯅ ꯂꯩꯈꯣꯝꯒ ꯁꯣꯝꯕꯤꯔꯝꯕꯗꯣ ꯑꯩ ꯎꯍꯧꯋꯦ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯃꯥꯅꯦ, ꯑꯩ ꯊꯣꯏꯕꯗꯨꯅꯦ꯫ ꯑꯗꯣ ꯆꯦ ꯕꯣꯏ ꯀꯣꯂꯣꯝꯁꯦ ꯈꯤꯇ ꯂꯧꯕꯤꯍꯧꯋꯣ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯌꯥꯝꯅ ꯋꯥꯅ ꯎꯔꯦꯗ꯫ ꯊꯣꯏꯕꯅ, ꯋꯥꯕꯨꯗꯤ ꯋꯥꯔꯦ ꯏꯁꯥꯁꯦ꯫ ꯑꯗꯣ ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯊꯛꯆꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯌꯥꯒꯅꯤꯌꯦ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯨꯁꯦ꯫ ꯂꯥꯛꯑꯣ, ꯁꯣꯐꯥ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯝꯃꯝꯃꯨꯁꯦ꯫ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ, ꯊꯣꯏꯕ, ꯊꯛꯆꯤꯜꯂꯣꯁꯦ, ꯁꯦ ꯂꯧꯁꯦ꯫ ꯊꯣꯏꯕꯅ, ꯊꯥꯒꯠꯆꯔꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯂꯧꯔꯗꯨꯅ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯥꯔꯛꯇꯕꯗꯒꯤ ꯂꯥꯝꯂꯕ ꯃꯕꯨꯛ ꯑꯗꯨꯒ ꯑꯔꯥꯡ ꯈꯧꯔꯥꯡꯕꯅ ꯈꯧꯒꯪꯂꯝꯃꯤ꯫ ꯁꯪꯒꯣꯝ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯄꯦꯟꯅ ꯊꯛꯆꯔꯝꯃꯤ꯫ ꯁꯪꯒꯣꯝ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯏꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯦꯗꯥꯝ, ꯑꯩꯕꯨ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯁꯦ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯆꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ, ꯌꯥꯔꯦ, ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯄꯦꯟꯕꯅꯦ꯫ ꯑꯁꯤꯒꯤ ꯂꯃꯟꯅꯦ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯁꯪꯒꯣꯝ ꯄꯤꯊꯛꯂꯤꯕꯁꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ, ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯇꯦꯡ ꯇꯧꯔꯨꯔꯕ, ꯅꯨꯡꯁꯤꯕ ꯊꯧꯖꯥꯜ ꯎꯠꯂꯕꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯁꯨ ꯃꯈꯣꯏꯅ ꯎꯠꯄꯤꯔꯛꯑꯦ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯀꯌꯥꯗꯣ ꯃꯥꯡꯖꯗꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯅꯅꯦ, ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯕꯗꯤꯅꯦ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ, ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯌꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯃꯗ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯅ ꯊꯣꯏꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯋꯥꯈꯜ ꯑꯁꯥ ꯑꯅꯧꯕ ꯑꯃꯁꯨ ꯏꯍꯨꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ, ꯃꯍꯥꯛꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄꯁꯦ ꯂꯦꯞꯇꯅ ꯍꯣꯠꯅꯒꯦ ꯍꯥꯏꯅ꯫ ꯃꯇꯝ ꯃꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯃꯊꯪ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯁꯪꯒꯣꯝ ꯄꯤꯊꯛꯂꯛꯈꯤꯕ, ꯑꯁꯥ ꯄꯤꯕꯤꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ ꯗꯣꯛꯇꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯔꯛꯑꯔꯣꯏꯗ꯭ꯔꯣ? ꯐꯔꯛꯀꯅꯤ ꯐꯔꯛꯑꯔꯣꯏ ꯍꯥꯏꯕꯗꯣ ꯗꯣꯛꯇꯔꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ? ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯇꯥꯎ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯗꯣꯛꯇꯔ ꯑꯃꯈꯛ ꯂꯩꯌꯦ꯫ ꯃꯍꯥꯛ ꯅꯠꯇꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯇꯣꯞꯄꯅ ꯂꯥꯌꯦꯡꯕꯗ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯁꯍꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯦ, ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏꯌꯦ꯫ ꯃꯗꯨꯗꯒꯤ ꯃꯄꯥ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯅꯥꯕ ꯐꯔꯛꯂꯕꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯁꯦꯜꯒꯤ ꯃꯇꯥꯡꯗ꯫
नुपी अदुना मपादा असुमना हायरम्मे बाबा अई नाबा फरे अदुबु हॉस्पिटल की ताररिबा अचौबा बिल सेनफम मसिदी करमना पीगनी अईना मफम मसिदा लैरक्लिबसे कुइरक्ले सेलसु अदुकी मतिक यामना चाउना तारमलगनी तंजा अदुदा नरस नुपी अमा लाक्लमी अदुगा असुमना हायरक्लमी अखोगी पेशेंट सिदी मसा यामना फगलगलमनेदना युमदा चटबसु यारनी सिदी अनाब नुपी अदुना असुमना मु हायरक्लमी आई फरे अदो अखोगी सेल कयामुक तारमलगनी अमुक्तदी खंगजनिंख्रेदा नर्स अदुना अमु हायरई ओ नखोगी बिल दुरो नखोगी बिल अदुगीदमक्ता वारगनो नंगबु लायेंगलिबा डॉक्टर अदुनाने लोइना थिदोख्रबने तु येंगो से सिदा लैरे बिल थिदोकपगी चे अदु येंगहली मदु उबदा नुपी अदो अदुकी मतिक नगलमी अदुगा से अदुगी मनिंगलोम थंगबा अहांगबा अदुदा असुमने इरमी बिल अदो अदुंगी तांगलबा संगोम ग्लास अदुगी नमन सिंजबो ओइना अयहाकना थिजखिबनी अयहाक मतम अमगी थोइबा अदुनी वारी असिना ताकली मदुदी करिगुंबा अफबा थबक अमा तौरबदी मदुगी कानबसु सोइदना लैगनी मीगी अफबा तौरुरबा मीनसु अखोइदा अफबा सोइदना तौबिरकनी हाइबसी वारी असिना फोंदोकली वारी असिदा असोइबा लानखिबा किबिक यावरबसु ताबिरिबा खुदिंमंगना ngaꯛꯄꯤगनी अमदी चैनल असिबु सपोर्ट तौबिरमु हाइदुना पुमनमकपु अमुक्का हन्ना खुरुमजरी।